ꯍꯧꯈꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 3ꯗꯒꯤ ꯖꯤꯑꯣ, ꯑꯦꯌꯔꯇꯦꯜ ꯑꯃꯁꯨꯡ ꯚꯣꯗꯥꯐꯣꯟ ꯑꯥꯏꯗꯤꯌꯥꯅꯆꯤꯡꯕ ꯀꯝꯄꯅꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯔꯤꯆꯥꯔꯖ ꯄ꯭ꯂꯥꯟꯁꯤꯡꯗ 25% ꯐꯥꯎꯕꯒꯤ ꯔꯤꯆꯥꯔꯖꯀꯤ ꯑꯦꯃꯥꯎꯟꯁꯤꯡ ꯑꯁꯤ ꯍꯦꯟꯒꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯝ ꯃꯃꯥꯡꯗꯒꯤ ꯍꯧꯅ BSNL ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯟꯅꯔꯤꯕ ꯇꯣꯄꯤꯛ ꯑꯃ ꯑꯣꯏꯔꯛꯄ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅꯃꯛ ꯈꯪꯅꯤꯡꯕ ꯇꯣꯄꯤꯛ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗꯁꯨ ꯄꯟꯖꯈ꯭ꯔꯕ BSNL ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯡ ꯑꯗꯨ ꯄꯣꯔꯠ ꯇꯧꯗꯨꯅ ꯍꯣꯡꯗꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯑꯅꯧꯕ BSNLꯒꯤ ꯁꯤꯝꯁꯤꯡ ꯂꯧꯗꯨꯅ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯔꯚꯤꯁ ꯐꯪꯒꯗꯒꯦ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯇꯉꯥꯏꯐꯗꯅ ꯍꯥꯏꯔꯤꯕ ꯀꯔꯝꯕ ꯃꯐꯝꯁꯤꯡꯗ BSNLꯒꯤ ꯅꯦꯠꯋꯥꯔꯛꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯐꯪꯂꯤꯕꯒꯦ ꯍꯥꯏꯅ ꯈꯪꯅꯤꯡꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕꯇꯪ ꯌꯦꯡ ꯇꯥꯕꯤꯌꯨ꯫ ꯚꯥꯔꯠ ꯁꯟꯆꯥꯔ ꯅꯤꯒꯝ ꯂꯤꯃꯤꯇꯦꯗ BSNL ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯔꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯀꯝꯄꯅꯤ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤ ꯔꯇꯟ ꯇꯥꯇꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯇꯥꯇꯥ ꯒ꯭ꯔꯨꯞꯁꯀꯤ ꯃꯈꯥꯗ ꯂꯩꯕ ꯇꯥꯇꯥ ꯀꯟꯁꯜꯇꯦꯟꯁꯤ ꯁꯔꯚꯤꯁ ꯑꯃꯁꯨꯡ ꯑꯦꯂꯟ ꯃꯁꯛ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯄꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯁ꯭ꯇꯥꯔꯂꯤꯡꯛ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯅꯤ ꯑꯁꯤꯒ ꯄꯨꯟꯗꯨꯅ ꯑꯅꯧꯕ ꯀꯝꯄꯅꯤ ꯑꯁꯤꯅ ꯈꯨꯠꯁꯝꯅꯗꯨꯅ ꯚꯥꯔꯠꯇ ꯉꯁꯤ ꯐꯥꯎꯕꯗ 4Gꯒꯤ ꯇ꯭ꯔꯥꯌꯦꯜ ꯀꯌꯥꯔꯛꯁꯨ ꯍꯟꯅ ꯇꯧꯈ꯭ꯔꯕ BSNL ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒꯤ 4Gꯒꯤ ꯁꯔꯚꯤꯁꯁꯤꯡ ꯑꯁꯤ ꯑꯣꯒꯁꯠ ꯅꯠꯇ꯭ꯔꯒꯅ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯂꯣꯟꯆ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯖꯤꯑꯣ, ꯑꯦꯌꯔꯇꯦꯜ, ꯚꯣꯗꯥꯐꯣꯟ ꯑꯥꯏꯗꯤꯌꯥꯅꯆꯤꯡꯕ ꯀꯝꯄꯅꯤꯁꯤꯡꯗꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯥꯛ 9ꯒꯤ ꯆꯥꯡꯗ BSNL ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯗ ꯑꯇꯣꯞꯄ ꯖꯤꯑꯣ, ꯑꯦꯌꯔꯇꯦꯜ ꯅꯠꯇ꯭ꯔꯒꯅ ꯚꯣꯗꯥꯐꯣꯟ ꯑꯥꯏꯗꯤꯌꯥꯅꯆꯤꯡꯕ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯀꯝꯄꯅꯤ ꯑꯁꯤ ꯇꯝꯅ ꯆꯪꯂꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯀꯌꯥ ꯇꯥꯕ ꯐꯪꯂꯤ꯫ ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯗ ꯚꯥꯔꯠ ꯁꯔꯀꯥꯔꯅ BSNL ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯕꯨ ꯍꯤꯡꯒꯠꯍꯟꯅꯕꯒꯤꯗꯃꯛꯇ BSNLꯒꯤꯗꯃꯛꯇ ꯂꯨꯄꯥ ꯀꯔꯣꯔ 42,933ꯀꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯄꯨꯟꯕ ꯇꯦꯂꯤꯀꯣꯝ ꯁꯦꯛꯇꯔꯒꯤ ꯑꯣꯏꯅ ꯂꯨꯄꯥ ꯀꯔꯣꯔ 1,19,000,000ꯒꯤ ꯃꯅꯨꯡꯗ ꯀꯔꯣꯔ 42,933 ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯑꯁꯤ BSNL ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒꯤꯗꯃꯛꯇ ꯀꯥꯏꯊꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ BSNL ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯅ 2.75 ꯃꯤꯂꯤꯌꯟ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯒꯦꯟ ꯇꯧꯕ ꯉꯝꯂꯤ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟꯗꯁꯨ ꯖꯤꯑꯣ, ꯑꯦꯌꯔꯇꯦꯜ, ꯚꯣꯗꯥꯐꯣꯟ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯀꯝꯄꯅꯤꯁꯤꯡꯗꯒꯤ ꯑꯗꯣꯝꯒꯤ ꯁꯤꯝ ꯑꯗꯨ BSNLꯗ ꯄꯣꯔꯠ ꯇꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯤꯕ ꯆꯞ ꯃꯥꯟꯅꯕ ꯅꯝꯕꯔ ꯑꯗꯨꯗ BSNLꯒꯤ ꯁꯤꯝ ꯑꯣꯟꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯑꯅꯧꯕ BSNLꯒꯤ ꯁꯤꯝꯁꯤꯡ ꯂꯧꯗꯨꯅ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯑꯗꯣꯝꯒꯤꯗꯃꯛꯇ ꯑꯐꯕ ꯑꯣꯞꯁꯟ ꯑꯃ ꯑꯣꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯀꯔꯝꯕ ꯃꯥꯡꯖꯕ ꯂꯩꯕꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯈꯟꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ BSNL ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯅ ꯄꯤꯔꯤꯕ ꯔꯤꯆꯥꯔꯖꯀꯤ ꯄ꯭ꯂꯥꯟꯁꯤꯡ ꯑꯃꯁꯨꯡ ꯗꯦꯇꯥꯒꯤ ꯁꯔꯚꯤꯁꯁꯤꯡ ꯑꯁꯤ ꯑꯍꯣꯡꯕ ꯃꯃꯜꯗ ꯐꯪꯕ ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯚꯦꯂꯤꯗꯤꯇꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯄꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ BSNL ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯗ ꯁꯤꯞ ꯇꯧꯕ ꯄꯥꯝꯅꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ BSNL ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯗ ꯁꯤꯞ ꯇꯧꯔꯨꯕ ꯃꯇꯝꯗ ꯑꯗꯣꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ BSNLꯒꯤ ꯅꯦꯠꯋꯥꯔꯛ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯅꯦꯜꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯐꯪꯗꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯁꯤꯝꯁꯤꯡ ꯑꯗꯨ ꯑꯣꯜꯂꯨꯕ ꯃꯇꯝꯗ ꯅꯦꯠꯋꯥꯔꯛ ꯃꯄꯨꯡ ꯐꯥꯅ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯜ ꯇꯧꯕ ꯃꯇꯝꯗ ꯀꯣꯜ ꯗ꯭ꯔꯣꯞ ꯇꯧꯕ, ꯏꯟꯇꯔꯅꯦꯠ ꯁꯤꯖꯤꯟꯅꯕꯅꯆꯤꯡꯕ ꯑꯇꯣꯞꯄ ꯃꯈꯜ ꯀꯌꯥꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄꯗ ꯅꯨꯡꯉꯥꯏꯇꯕꯅꯆꯤꯡꯕ ꯊꯦꯡꯅꯒꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯥꯡꯖꯧꯅꯅ ꯑꯗꯣꯝꯒꯤ ꯑꯦꯔꯤꯌꯥ ꯑꯗꯨꯗ BSNLꯒꯤ ꯅꯦꯠꯋꯥꯔꯛ ꯃꯄꯨꯡ ꯐꯥꯅ ꯐꯪꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ BSNLꯒꯤ ꯅꯦꯠꯋꯥꯔꯛꯁꯤꯡ ꯑꯁꯤ ꯀꯔꯝꯕ ꯃꯐꯝꯁꯤꯡꯗ ꯐꯪꯂꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯏꯟꯐꯣꯔꯃꯦꯁꯟ ꯂꯩꯔꯕ ꯃꯇꯨꯡꯗ BSNL ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯡ ꯑꯗꯨ ꯁꯤꯞ ꯇꯧꯕꯗ ꯑꯗꯣꯝꯒꯤꯗꯃꯛꯇ ꯊꯣꯏꯗꯣꯛꯅ ꯃꯥꯡꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯊꯝꯖꯔꯤ꯫ ꯑꯗꯣꯝꯅ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯃꯐꯝꯁꯤꯡꯗ BSNLꯒꯤ ꯅꯦꯠꯋꯥꯔꯛ ꯇꯥꯋꯔꯁꯤꯡ ꯂꯩꯔꯤꯕꯒꯦ ꯅꯠꯇ꯭ꯔꯒꯅ BSNLꯅ ꯀꯔꯝꯕ ꯃꯐꯝꯁꯤꯡꯗ ꯀꯣꯚꯔꯦꯖ ꯄꯤꯕ ꯉꯝꯂꯤꯕꯒꯦ ꯍꯥꯏꯅ ꯌꯦꯡꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯁ꯭ꯀ꯭ꯔꯤꯟꯗ ꯎꯕꯤꯔꯤꯕ ꯏꯃꯦꯖ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ BSNLꯒꯤ ꯇꯥꯋꯔꯁꯤꯡ ꯅꯠꯇ꯭ꯔꯒꯅ BSNLꯒꯤ ꯁꯔꯚꯤꯁꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯀꯔꯝꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯎꯕꯤꯔꯝꯂꯒꯅꯤ꯫ ꯑꯗꯣꯝꯅ ꯁ꯭ꯀ꯭ꯔꯤꯟꯗ ꯎꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯦꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯔꯛ ꯇꯧꯔꯤꯕ ꯖꯒꯥꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ BSNLꯅ ꯁꯔꯚꯤꯁ ꯇꯧꯔꯤꯕ ꯑꯃꯁꯨꯡ BSNLꯒꯤ ꯅꯦꯠꯋꯥꯔꯛꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯐꯪꯂꯤꯕ ꯖꯒꯥꯁꯤꯡꯅꯤ꯫ ꯂꯣꯏꯅꯅ ꯃꯥꯔꯛ ꯇꯧꯔꯤꯕ ꯖꯒꯥꯁꯤꯡ ꯑꯁꯤꯗ 2G, 3G ꯈꯛꯇꯃꯛ ꯐꯪꯕ ꯃꯐꯝꯁꯤꯡꯁꯨ ꯂꯩꯔꯤ ꯑꯗꯨꯒ 4Gꯒꯤ ꯁꯔꯚꯤꯁꯁꯤꯡꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯥꯡꯖꯧꯅꯅ ꯐꯪꯂꯕ ꯃꯐꯝ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯅꯠꯇ꯭ꯔꯒꯅ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯑꯁꯤ ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ 4Gꯒꯤ ꯁꯔꯚꯤꯁꯁꯤꯡ ꯔꯣꯜ ꯑꯥꯎꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯥꯡꯖꯧꯅꯅ 2Gꯒꯤ ꯁꯔꯚꯤꯁꯁꯤꯡ ꯐꯪꯂꯕ ꯃꯐꯝꯁꯤꯡꯗ 4Gꯒꯤ ꯁꯔꯚꯤꯁꯁꯤꯡ ꯌꯥꯝꯅ ꯑꯍꯥꯟꯕ ꯃꯇꯝꯗ ꯐꯥꯁꯠ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗ ꯐꯪꯒꯗꯕ ꯃꯐꯝꯁꯤꯡꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯇꯥꯋꯔ ꯀꯌꯥ ꯌꯨꯡꯂꯛꯄ ꯃꯇꯝꯗ ꯂꯦꯝꯍꯧꯔꯤꯕ ꯃꯐꯝꯁꯤꯡꯗꯁꯨ BSNLꯒꯤ 4Gꯒꯤ ꯁꯔꯚꯤꯁꯁꯤꯡ ꯁꯣꯏꯗꯅꯃꯛꯀꯤ ꯎꯕ ꯐꯪꯂꯒꯅꯤ꯫ ꯑꯁꯤꯇꯁꯨ ꯅꯠꯇꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗꯁꯨ ꯄꯟꯖꯈ꯭ꯔꯕ
BSNL ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯅ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯋꯔ 10,000ꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯌꯨꯡꯗꯨꯅ ꯑꯅꯧꯕ ꯁꯔꯚꯤꯁ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ BSNLꯒꯤ ꯁꯔꯚꯤꯁꯁꯤꯡ ꯄꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯦꯝꯍꯧꯔꯤꯕ ꯖꯒꯥꯁꯤꯡ ꯑꯁꯤꯗꯁꯨ BSNLꯒꯤ ꯑꯐꯕ ꯅꯦꯠꯋꯥꯔꯛ ꯑꯃꯁꯨꯡ ꯃꯄꯨꯡ ꯐꯥꯕ ꯁꯤꯒꯅꯦꯜ ꯀꯣꯚꯔꯦꯖꯅꯆꯤꯡꯕ ꯁꯣꯏꯗꯅꯃꯛꯀꯤ ꯎꯕ ꯐꯪꯂꯒꯅꯤ꯫ BSNL ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯦꯂꯟ ꯃꯁꯛ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯁ꯭ꯇꯥꯔꯂꯤꯡꯛ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒ ꯈꯨꯠꯁꯝꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯌꯥꯝꯅ ꯑꯐꯕ ꯃꯈꯜꯒꯤ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁ ꯅꯠꯇ꯭ꯔꯒꯅ ꯑꯔꯥꯞꯄ ꯔꯤꯃꯣꯠ ꯑꯣꯏꯕ ꯑꯦꯔꯤꯌꯥꯁꯤꯡꯗ BSNLꯒꯤ ꯇꯥꯋꯔꯅꯆꯤꯡꯕ ꯂꯩꯇꯕ ꯃꯐꯝꯁꯤꯡꯗ ꯁ꯭ꯇꯥꯔꯂꯤꯡꯛꯀꯤ ꯁꯦꯇꯦꯂꯥꯏꯠꯀꯤ ꯃꯇꯦꯡꯅ ꯅꯦꯠꯋꯥꯔꯛ ꯐꯪꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯒ ꯂꯣꯏꯅꯅ ꯍꯣꯠꯅꯔꯛꯂꯤꯕ ꯑꯃꯁꯨꯡ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ 4Gꯒꯤ ꯁꯔꯚꯤꯁꯁꯤꯡ ꯎꯕ ꯐꯪꯂꯒꯗꯕ ꯀꯝꯄꯅꯤ ꯑꯃꯅꯤ꯫ BSNL ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯚꯥꯔꯠꯀꯤ ꯃꯐꯝ ꯑꯈꯟꯅꯕ ꯈꯔꯗ 4G ꯅꯠꯇ꯭ꯔꯒꯅ 3Gꯒꯤ ꯁꯔꯚꯤꯁꯁꯤꯡ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ 4Gꯒꯤ ꯁꯔꯚꯤꯁꯁꯤꯡ ꯂꯩꯕ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡꯗ ꯏꯟꯇꯔꯅꯦꯠꯀꯤ ꯁ꯭ꯄꯤꯗꯅꯆꯤꯡꯕ ꯍꯦꯟꯒꯠꯅꯕ ꯂꯣꯏꯅꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ BSNLꯒꯤ ꯅꯦꯠꯋꯥꯔꯛ ꯀꯣꯚꯔꯦꯖ ꯐꯪꯗꯕ ꯖꯒꯥꯁꯤꯡꯗ ꯑꯅꯧꯕ ꯇꯥꯋꯔꯁꯤꯡ ꯂꯣꯟꯆ ꯇꯧꯗꯨꯅ BSNL ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯅ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤꯁꯤꯡꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯑꯐꯕ ꯃꯈꯜꯒꯤ ꯅꯦꯠꯋꯥꯔꯛ ꯑꯃꯁꯨꯡ ꯁꯔꯚꯤꯁꯅꯆꯤꯡꯕ ꯄꯤꯅꯕꯒꯤꯗꯃꯛꯇ ꯄꯥꯟꯗꯝ ꯊꯝꯂꯤꯕ ꯑꯃꯁꯨꯡ ꯇꯥꯇꯥ ꯀꯟꯁꯜꯇꯦꯟꯁꯤ ꯁꯔꯚꯤꯁ ꯑꯃꯁꯨꯡ ꯁ꯭ꯇꯥꯔꯂꯤꯡꯛꯀ ꯂꯣꯏꯅꯅ ꯃꯥꯏꯄꯥꯛꯄ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤꯕ ꯀꯝꯄꯅꯤ ꯑꯃꯅꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯃꯃꯥꯡꯗ ꯁꯦꯝꯖꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯤꯝꯁꯤꯡ ꯑꯁꯤ ꯖꯤꯑꯣꯗꯒꯤ ꯑꯦꯌꯔꯇꯦꯜ ꯅꯠꯇ꯭ꯔꯒꯅ ꯚꯣꯗꯥꯐꯣꯟ ꯑꯥꯏꯗꯤꯌꯥꯅꯆꯤꯡꯕ ꯑꯇꯣꯞꯄ ꯀꯝꯄꯅꯤꯁꯤꯡꯗꯒꯤ BSNLꯗ ꯁꯤꯞ ꯇꯧꯔꯨꯕ ꯃꯇꯝꯗ ꯀꯔꯝꯕ ꯃꯥꯡꯖꯕ ꯂꯩꯒꯗꯒꯦ ꯍꯥꯏꯅ ꯀꯃꯦꯟ ꯀꯌꯥ ꯇꯣꯏꯅ ꯍꯪꯕꯤꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ BSNL ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ꯫ BSNL ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯕꯨ ꯍꯤꯡꯒꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯚꯥꯔꯠꯀꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯔꯕꯅꯤ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ मार्केट यामना थूना 4G नत्रगना 5G की सर्विसिंग लॉन्च तौरगनी। आदरणीय सभापति जी, आज जिस BSNL को आपने तबाह करके छोड़ा था ना, वो BSNL आज मेड इन इंडिया 4G 5G इस तरफ आगे बढ़ रहा है और दुनिया का ध्यान आकर्षित कर रहा है। We're actually incredibly excited about the future of India. I think India has more promise than any large country in the world. Masining asigi BSNL hariba company asigi hojik oiriba amadi bharatta leigiba condition sing matangda chorakna semjaba video asibu meng tabiri basingna video asibu like tawsinbiramu channel asibu subscribe tawdribasingna su channel asibu subscribe tawsinbiramu tungda su sikumlaba nungairaba technology ga mari lenaba video kya yengbinabagidamakta ngasigi oinadi video asi matang asida losinjari tungda another video amada amuk thangnarasi